ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯃꯁꯥ ꯃꯁꯥꯗ ꯍꯛꯊꯦꯡꯅꯔ ꯊꯣꯛꯈꯤꯕ ꯉꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯦꯟꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯣꯏꯗꯕ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯄ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯇꯥꯛꯂꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ ꯗꯣꯛꯇꯔꯗ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯇꯝ ꯆꯥꯅ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤꯗꯨꯗ ꯂꯥꯛꯂꯒ ꯂꯩꯃꯤꯟꯅꯖꯔꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯔꯝꯕ ꯄꯤꯛꯂꯤꯉꯩꯗꯩꯅ ꯉꯁꯤꯐꯥꯎ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯀꯤꯕꯁꯤꯡꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯤꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯕꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯁꯦ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯅꯈꯤꯕꯅꯤ꯫ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯔꯛꯀꯦ, ꯅꯃꯥꯟꯅꯕꯤꯁꯤꯡ ꯈꯔꯒ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯥ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ, ꯏꯪ ꯇꯞꯄ ꯂꯣꯏꯅꯃꯛ ꯃꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝꯅ ꯁꯥꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯂꯩꯀꯥꯏꯁꯨ ꯅꯛꯄ ꯅꯠꯇꯦ, ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯪꯗꯣꯛꯅꯤꯡꯉꯥꯏ ꯇꯟꯖꯥ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯣ ꯐꯪꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯗꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯃꯥꯁꯨ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯤꯕ, ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯠꯄꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯆꯦꯜꯂꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯕꯒꯤ ꯃꯑꯣꯡꯗ ꯁꯝꯕꯜ ꯂꯣꯏꯅ ꯈꯥꯖꯤꯟꯅꯗꯨꯅ ꯊꯝꯃꯤ꯫ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯈꯥꯛꯇꯅ ꯂꯣꯏꯅꯃꯛ ꯁꯝꯕꯜ ꯋꯥꯡꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯂꯩꯅꯩ꯫ ꯑꯩꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯪꯈꯣꯜ ꯀꯣꯏꯅꯕꯅꯤꯅ ꯁꯟꯒꯨꯝꯕ ꯆꯪꯗꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯌꯦꯡꯕ ꯂꯥꯛꯅꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯈꯔ ꯂꯥꯛꯄꯗꯒꯤ ꯍꯦꯟꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯩ ꯊꯦꯡꯅꯔꯛꯇꯦ꯫ ꯑꯩꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤ, ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯅꯩꯅꯦ, ꯏꯀꯥꯏꯅꯗꯨꯅ ꯇꯧꯔꯤꯕ ꯃꯥꯜꯂꯦ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯩꯖꯤꯡꯒꯨꯝꯕ ꯕꯥꯇꯣꯟ ꯐꯪꯗ꯭ꯔꯕꯗꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯆꯠꯅꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯨꯏ꯫ ꯑꯗꯨꯕꯨ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯣ ꯑꯩꯅꯗꯤ ꯈꯔꯗꯤ ꯆꯤꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯌꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯕꯥꯞ ꯃꯦꯟ ꯇꯥꯗꯕ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ, ꯇꯧꯒꯅꯤ ꯐꯠꯇꯕꯅꯤ ꯈꯪꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯦ ꯀꯌా ꯑꯃ ꯎꯠꯂꯛꯄ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯎꯠꯂꯛꯇꯦ꯫ ꯃꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯠꯅꯕ, ꯐꯨꯅ ꯆꯩꯅꯕ, ꯃꯄꯥꯗ ꯐꯥꯎꯕ ꯈꯨꯠ ꯍꯟꯕ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯇꯣꯏꯅ ꯃꯄꯥꯒ ꯑꯗꯨꯝ ꯈꯠꯅꯔꯛꯏ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯈꯪꯕꯅꯤꯅ ꯂꯨꯍꯣꯡꯕꯇꯁꯨ ꯉꯥꯏꯔꯤ ꯃꯄꯥꯒ ꯑꯁꯨꯛ ꯁꯥꯊꯤꯅ ꯈꯠꯅꯔꯤꯁꯤꯅꯗꯤ
ꯇꯣꯉꯥꯟ ꯆꯥꯎ ꯍꯥꯏꯔꯛꯂꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯥꯅ ꯃꯤ ꯈꯟꯅꯔꯒ ꯑꯩꯅ ꯑꯣꯏꯅ ꯏꯛꯈꯤꯕꯅ ꯀ꯭ꯂꯥꯞꯀꯁꯦ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯒ ꯏꯊꯟ ꯈꯛꯇ ꯀꯞꯇꯨꯅ ꯂꯩꯖꯩ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯕꯨ ꯈꯥꯝꯖꯤꯜꯂꯤ ꯆꯪꯉꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯤꯐꯝ ꯑꯃꯗꯤ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯨꯗꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯁꯥꯎꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯩ꯫ ꯃꯥꯁꯨ ꯑꯩꯁꯦ ꯀꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯉꯥꯏꯍꯥꯛ ꯃꯄꯥꯒ ꯋꯥ ꯉꯥꯡꯅꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯐꯨꯟꯅ ꯉꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯁꯨ ꯀꯔꯤꯃꯇ ꯅꯨꯡꯅꯥꯡꯕ ꯇꯧꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯣꯠꯅꯩ꯫ ꯑꯩꯁꯨ ꯃꯈꯣꯏꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ, ꯑꯗꯨꯒ ꯃꯔꯨꯝꯗꯤ ꯑꯃꯠꯇ ꯊꯝꯅꯗꯕꯖꯥꯠꯅꯤ, ꯈꯟꯅꯔꯕꯁꯨ ꯌꯥꯝꯅ ꯐꯩ ꯃꯔꯨꯝ ꯊꯝꯅꯗꯕꯤꯗ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯅꯕꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ꯫ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯒ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯐꯨꯟ ꯊꯛꯇꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯃꯄꯥꯒ ꯈꯟꯅꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯥꯝꯗꯣꯛꯂꯨꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯃꯨꯛꯇꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯎꯖꯗ꯭ꯔꯤ꯫ ꯀꯤꯁꯨ ꯀꯤ, ꯑꯍꯥꯟꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯇꯦ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯣ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯒꯗꯕꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯥꯅ ꯐꯨꯔꯤꯕꯗꯣ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯀꯥꯡꯈꯟ ꯆꯩꯈꯣꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯇꯣꯛꯈꯤꯕ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ, ꯁꯨꯡꯇꯣꯛ ꯇꯣꯛꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯥꯕꯗꯣ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯑꯩꯅ ꯀꯞꯄꯗꯣ ꯇꯥꯔꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯣꯛꯑꯣ, ꯉꯁꯥꯏ ꯏꯕꯥꯅꯤ ꯈꯟꯅꯔꯒ ꯏꯃꯧꯗ ꯅꯪꯅ ꯇꯥꯏꯅꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯎꯅꯗꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯈꯟꯅꯕꯗꯣ ꯈꯥꯝꯗ꯭ꯔꯦ꯫ ꯈꯥꯝꯂꯨꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯔꯛꯀꯅꯤ ꯀꯤꯖꯕꯗꯒꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯁꯥꯎꯔꯕꯅꯤꯅ ꯃꯉꯣꯟꯗ ꯀꯧ ꯉꯥꯡꯗꯨꯅ ꯇꯧꯗ꯭ꯔꯦ꯫ ꯆꯥꯛꯄꯨꯗꯤ ꯑꯗꯨꯝ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯊꯝꯃꯤ꯫ ꯏꯅꯦꯝꯄꯣꯛ ꯂꯩꯔꯝꯗꯨꯅ ꯃꯥꯁꯦ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯏꯀꯨꯕꯣꯛꯇꯨꯁꯨ ꯀꯣꯏꯅꯕꯅꯤꯅ ꯏꯀꯨꯕꯣꯛꯇꯗꯤ ꯑꯩꯅ ꯀꯔꯝꯅ ꯍꯪꯂꯨꯒꯅꯤ? ꯑꯗꯨꯒ ꯏꯀꯨꯕꯣꯛꯇꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯍꯥꯏꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯔꯦ ꯃꯊꯟ ꯈꯛꯇꯅꯤ, ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕꯁꯦ? ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯒ ꯌꯨꯝꯗ ꯆꯠꯄꯗꯣ ꯏꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯩ꯫ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯒ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯂꯩꯕꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯐꯪꯖꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯣꯏꯕꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤꯁꯨ ꯄꯤꯛ ꯊꯟꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯏꯟ ꯆꯤꯡꯂꯒ ꯉꯥ ꯐꯥꯕ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯕꯅꯤ꯫ ꯉꯥꯗꯨꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯐꯥꯕꯅꯤꯅ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯎꯔꯦ꯫ ꯃꯥꯅꯗꯤ ꯑꯁꯣꯝꯗ ꯑꯩꯕꯨ ꯀꯧꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯈꯤꯇꯪ ꯂꯥꯞꯅ ꯀꯨꯡꯊꯣꯡ ꯋꯥꯡꯕ ꯂꯥꯜꯂ ꯊꯣꯛꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯃꯥꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯐꯝꯕ ꯐꯪꯗꯦ꯫ ꯃꯥꯅ ꯍꯦꯛ ꯀꯧꯍꯧꯕꯗ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯉꯤ, ꯐꯨꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝ ꯇꯧꯏ꯫ ꯂꯨꯍꯣꯡꯂꯛꯄꯗꯒꯤꯅ ꯏꯆꯥ ꯑꯃ ꯐꯪꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ
ꯐꯪꯗꯦ, ꯂꯥꯞꯅ ꯑꯗꯨꯝ ꯎꯅꯔꯒ ꯀꯧꯅꯕꯗꯒꯤ ꯍꯦꯟꯅ꯫ ꯑꯩꯁꯨ ꯉꯥ ꯐꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯈꯔꯗꯤ ꯀꯨꯏꯔꯦ, ꯑꯁꯣꯝꯗ ꯀꯧꯔꯝꯂꯕꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯐꯤꯡ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯏꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯏꯁꯤꯡ ꯄꯤꯛꯊꯟꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯑꯉꯥꯡꯗꯣ ꯍꯦꯛ ꯂꯧꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡꯗꯣ ꯂꯧꯔꯒ ꯐꯨꯔꯛꯀꯗꯧꯕꯩ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯗꯤ ꯑꯩꯁꯦ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯄꯨꯔꯤꯕꯗꯣ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯇꯨꯔꯦꯟꯗ ꯂꯪꯊꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯗꯤ ꯈꯪꯒꯅꯤ? ꯃꯆꯥꯕꯨ ꯏꯁꯤꯡ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕꯗꯨꯗ ꯂꯪꯊꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯒ ꯃꯀꯣꯛ ꯃꯥꯟꯅꯗꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯏꯁꯤꯡ ꯄꯤꯛꯊꯅ ꯆꯦꯜꯂꯤꯕ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯑꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯂꯪꯊꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯦꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯋꯥꯏꯗ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕ ꯏꯅꯦꯁꯤꯡ ꯑꯗꯨꯒꯤ ꯏꯟꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯆꯪꯂꯛꯄꯗꯒꯤ ꯁꯣꯛꯀꯠꯂꯒ ꯂꯧꯈꯠꯂꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯉꯥꯡꯗꯣ ꯂꯧꯈꯠꯄ ꯉꯝꯂꯝꯃꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ ꯇꯥꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯗꯞ ꯀꯌా ꯑꯃ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯏꯅꯦ ꯑꯃꯅ ꯇꯨꯃꯤꯟꯅ ꯂꯧꯈꯠꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯨꯝꯕꯒ ꯆꯪꯗ꯭ꯔꯦ, ꯑꯉꯥꯡ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯏꯅꯦ ꯑꯃꯅ "ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯑꯉꯥꯡꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯌꯨꯝꯗ ꯊꯝꯃꯤ, ꯅꯪ ꯈꯛꯇ ꯍꯥꯟꯅ ꯁꯦꯕꯥ ꯇꯧꯔꯒ ꯐꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯦ, ꯄꯣꯔꯒ ꯁꯨꯝꯈꯤꯕꯗꯒꯤ" ꯍꯥꯏꯕꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯈꯔꯗꯤ ꯅꯦꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯄꯨꯔꯒ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ, ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯅ ꯏꯅꯦꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯏꯅꯦꯁꯤꯡ ꯑꯗꯨꯅ ꯃꯥꯗꯣ ꯉꯁꯥꯏ ꯑꯉꯥꯡꯗꯣ ꯂꯪꯊꯕꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯆꯪꯂꯒ ꯐꯨꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯏꯕꯦꯝꯃ, ꯅꯪ ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯅꯌꯨꯝꯗ ꯆꯠꯍꯧꯔꯣ ꯍꯥꯏꯗꯨꯅ ꯏꯅꯦꯁꯤꯡꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯏꯅꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯏꯅꯦꯈꯣꯏ ꯏꯟ ꯆꯤꯡꯕꯅꯤꯅ ꯑꯉꯥꯡ ꯂꯪꯊꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕ ꯉꯝꯃꯤ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯏꯅꯦꯈꯣꯏꯁꯨ ꯑꯃꯠꯇ ꯂꯩꯔꯣꯏ, ꯑꯉꯥꯡꯗꯣ ꯅꯨꯃꯤꯗꯥꯡꯗ ꯂꯪꯊꯈ꯭ꯔꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯣꯔꯤꯕ, ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯣꯡꯊꯈꯤꯕ ꯇꯥꯕꯅꯤ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡꯗꯣ ꯏꯅꯦꯒꯤ ꯃꯌꯨꯝꯗꯒꯤ ꯂꯧꯔꯒ ꯎꯄꯨꯗꯒꯤ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯥꯗꯤ ꯃꯊꯟ ꯈꯛꯇ ꯂꯩꯖꯍꯧꯁꯅꯨ ꯈꯟꯗꯨꯅ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯑꯩ ꯑꯃꯠꯇ ꯂꯣꯠꯇꯦ, ꯂꯣꯏꯅꯃꯛ ꯍꯥꯏ, ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯈꯣꯏꯅꯁꯨ "ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯏꯕꯦꯝꯃꯗꯨꯕꯣ, ꯃꯤꯑꯣꯏꯕꯅ ꯇꯧꯅꯕ ꯍꯧꯅꯕ꯭ꯔꯣ, ꯑꯗꯨꯁꯨ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯥꯅ? ꯏꯕꯦꯝꯃ, ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯅꯥꯇꯩ ꯆꯥꯗꯅ ꯁꯤꯕ ꯇꯥꯔꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ, ꯏꯃꯥꯈꯣꯏꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯁꯨ ꯉꯥꯡꯅꯔꯒꯦ, ꯑꯋꯨꯟꯄꯣꯠꯀꯥꯗꯣ ꯂꯧꯔꯨꯔꯒꯦ, ꯀꯤꯕꯨ ꯀꯤꯔꯦ, ꯏꯁꯥꯃꯛꯇ ꯊꯦꯡꯅꯕ ꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯪꯅ ꯇꯝꯕ ꯑꯗꯨ ꯐꯥꯎꯕꯗ ꯇꯨ ꯆꯨꯡꯉꯤꯅꯦ ꯏꯕꯦꯝꯃ, ꯃꯪꯒꯕꯨ ꯆꯞ ꯃꯥꯟꯅꯩ"꯫ ꯑꯁꯨꯝꯅ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯏ, ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯩꯅ "ꯏꯃꯥ ꯆꯠꯀꯅꯣ, ꯃꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯂꯩꯔꯝꯂꯣꯏꯗꯕꯅꯤ, ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯃꯥꯜꯂꯤ, ꯑꯩꯁꯨ ꯃꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅꯤ, ꯅꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯖꯔꯒꯦ ꯏꯃꯥ, ꯆꯠꯂꯨꯔꯅꯨ, ꯆꯠꯂꯨꯔꯒ ꯃꯥꯗꯤ ꯈꯔꯥꯏ ꯇꯨꯔꯥꯏ ꯑꯉꯝ ꯃꯔꯥꯏ ꯈꯪꯗꯕꯅꯤꯅ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯂꯛꯑꯕꯗꯤ ꯁꯣꯏ ꯉꯥꯝꯃꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇ ꯃꯥꯡꯖꯒꯅꯤ ꯏꯃꯥ" ꯍꯥꯏꯗꯨꯅ ꯆꯠꯍꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯣꯏꯁꯨ ꯑꯩꯗꯣ ꯊꯤꯕ ꯂꯥꯛꯇꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯏꯀꯨꯕꯣꯛꯇꯣ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯍꯪꯂꯒ ꯑꯩꯗꯣ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯈꯣꯏꯁꯨ ꯏꯀꯨꯕꯣꯛꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯇꯊꯤ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯕꯣꯛꯇꯨꯅ ꯅꯣꯟꯖꯕ ꯌꯥꯕ ꯅꯣꯟꯖꯔꯒ ꯏꯆꯥꯗꯣ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯐꯤꯗꯥ ꯊꯥꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ
ꯏꯀꯨꯕꯣꯛꯇꯣ ꯃꯉꯣꯟꯗ ꯀꯧꯈꯠꯂꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯅ ꯀꯔꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯍꯥꯏꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛꯇꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯗꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯄꯥꯟꯗꯤ ꯊꯣꯛꯇꯕꯤꯗ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯏꯃꯥꯈꯣꯏꯅꯁꯨ "ꯇꯥꯗ, ꯀꯔꯤꯅꯣ ꯏꯆꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯃꯪꯒꯕꯨ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ꯫ ꯇꯥꯗꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯗ"꯫ ꯏꯀꯨꯕꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯃꯥꯁꯦ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯩ ꯂꯩꯇ꯭ꯔꯒ ꯃꯃꯥꯅ ꯌꯣꯛꯍꯧꯕꯅꯤ ꯍꯥꯏꯕ ꯑꯣꯏꯗꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯗꯣ ꯊꯛꯂꯒ ꯍꯤꯡꯖꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯌꯥꯎꯗꯅ ꯑꯩꯅ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅꯁꯨ ꯋꯥꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯃꯤꯒꯤ ꯍꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯎ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃ ꯌꯥꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒ ꯎ ꯋꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯃꯁꯨ ꯌꯥꯜꯂꯒ ꯌꯣꯜꯂꯒ ꯑꯗꯨꯝꯅ ꯍꯤꯡꯖꯕꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯃꯆꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯤꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯊꯂꯝꯕꯗꯣ ꯑꯩꯅꯁꯨ ꯄꯥꯝꯗꯕ꯫ ꯃꯆꯦ ꯑꯗꯨꯁꯨ ꯑꯩꯒ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯧꯄ꯭ꯋꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯏ꯫ ꯑꯩꯅ ꯃꯆꯦ ꯑꯗꯨꯗ ꯃꯧꯄ꯭ꯋꯥꯗꯨꯕꯨ ꯁꯦꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯁꯦ ꯊꯥ ꯃꯈꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯎꯁꯤꯡ ꯑꯗꯣ ꯌꯥꯜꯂꯤꯉꯩꯗ ꯈꯔ ꯌꯥꯝꯅ ꯌꯥꯜꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯗꯕꯨ ꯀꯔꯝꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯂꯪꯊꯣꯛꯇꯨꯅ ꯊꯂꯝꯕꯗꯣ ꯉꯝꯗꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯗꯨꯗ ꯑꯩꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯑꯩꯅ ꯎ ꯌꯥꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯗꯣ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯀꯩ ꯈꯣꯡꯂꯛꯄ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯈꯨꯠꯁꯨꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯩ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇꯗꯤ ꯅꯛꯁꯤꯜꯂꯝꯂꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤꯡꯗ ꯑꯁꯣꯏꯕ ꯑꯉꯥꯝ ꯑꯃꯠꯇꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯣ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯉꯥꯡꯗꯨꯕꯨ ꯆꯥꯕ ꯐꯪꯍꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯆꯪ ꯁꯤꯔꯁꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯁꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯪꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯕ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯅ ꯂꯪꯉꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯟꯈꯤ꯫ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯝꯅ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯗꯣ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯀꯩꯗꯨꯁꯨ ꯑꯃꯣꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯆꯥ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯨꯏꯅ ꯆꯥꯔꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯄꯨꯜꯂꯞ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯧꯕ ꯆꯦꯟꯕꯒꯤ ꯃꯥꯒꯤ ꯁꯪꯒꯣꯝꯗꯣ ꯌꯥꯝꯅ ꯌꯥꯎꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯛꯂꯤꯕꯅꯤꯅ ꯆꯤꯡ ꯑꯁꯤꯗ ꯂꯩꯕꯗ ꯁꯪꯒꯣꯝꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯕꯗꯤ ꯂꯧꯐꯝ ꯂꯩꯇꯦ ꯈꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯈꯔ ꯂꯩꯔꯤꯉꯩꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝꯁꯤꯡ ꯑꯗꯣ ꯑꯩꯅ ꯕꯇꯜ ꯑꯃꯗ ꯁꯨꯝꯇꯣꯛꯂꯒ ꯏꯆꯥꯅꯨꯄꯥ ꯄꯤꯊꯛꯀꯦ ꯍꯥꯏꯗꯨꯅ ꯊꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ "ꯍꯣꯏ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯔꯣ, ꯑꯗꯨꯒ ꯀꯩꯁꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡꯉꯒ ꯆꯥꯔꯁꯦ" ꯍꯥꯏꯗꯨꯅ ꯀꯩꯁꯥ ꯑꯗꯨꯕꯨꯗꯤ ꯊꯣꯡꯂꯒ ꯆꯥꯈꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯑꯗꯣ ꯁꯥꯍꯟꯗꯕꯤꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯍꯤꯡꯅ ꯄꯤꯊꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯑꯩꯅ ꯀꯩꯒꯤ ꯁꯪꯒꯣꯝꯗꯣ ꯍꯤꯡꯅ ꯄꯤꯊꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯥꯒꯤ ꯂꯝꯆꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯪꯒꯣꯝ ꯊꯛꯂꯕꯗꯤ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯒꯗꯕ,
ꯄꯤꯛꯂꯤꯉꯩ ꯁꯪꯒꯣꯝ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯩꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯉꯝ ꯑꯔꯥꯏ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯅꯥꯒꯅꯤ ꯁꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯖꯕꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯗꯨꯅ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯌꯥꯎꯗꯕꯤꯗ ꯌꯣꯛꯂꯛꯄꯅꯤꯅ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯅ ꯏꯔꯥꯟ ꯌꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯀꯌꯥ ꯑꯃ ꯌꯦꯡꯂꯕꯅꯤ꯫ ꯌꯦꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯔꯛꯂꯒ ꯆꯥꯕꯤꯌꯨ ꯌꯥꯗꯕꯅꯤna ꯍꯦꯛꯇ ꯐꯠꯇꯕ꯫ ꯃꯆꯦꯗꯨꯁꯨ ꯃꯥꯅ ꯑꯣꯠꯄ ꯌꯥꯕ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯇꯧꯕꯗꯒꯤ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ꯫ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯖꯒꯗꯕꯗꯣ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯠꯄꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯉꯟꯇꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕꯗꯣ ꯂꯤꯖꯔꯕꯅꯤ, ꯄꯨꯛꯅꯤꯡꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯊꯥꯖꯕꯤꯔꯕꯗꯤ ꯏꯃꯧꯁꯤꯒ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯉꯝ ꯑꯔꯥꯏ ꯃꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯗꯅ ꯊꯥꯡꯅꯒ ꯏꯆꯥꯁꯤꯗ ꯊꯤꯜꯂꯕꯗꯤ ꯃꯥꯡꯖꯒꯗꯣꯔꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯆꯥꯗꯣ ꯍꯥꯟꯅ ꯐꯖꯅ ꯂꯥꯌꯦꯡꯂꯒ ꯃꯀꯣꯛꯇꯣ ꯕꯦꯔꯥ ꯀꯥꯔꯤꯕꯗꯣ ꯐꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯛꯄꯗꯤ ꯀꯤꯌꯦꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯀꯨꯕꯣꯛꯇꯨꯁꯨ ꯍꯣꯏ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝꯅ ꯍꯧꯕ ꯌꯥꯎꯔꯛꯏ, ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯗꯣꯛꯇꯔꯗ ꯄꯨꯔꯒꯦ꯫ ꯗꯣꯛꯇꯔꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯏꯕꯦꯝꯃ ꯅꯪ ꯈꯔ ꯌꯥꯎꯀꯣ, ꯅꯪꯅ ꯊꯦꯝ ꯅꯧꯗꯨꯅ ꯏꯆꯥꯗꯨꯕꯨ ꯒꯨꯂꯤ ꯄꯤꯖꯔꯕꯗꯤ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯛꯀꯅꯤ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯈꯖꯤꯛꯇꯪ ꯍꯥꯏꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯟꯅꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯥꯁꯨ ꯒꯨꯂꯤ ꯆꯥꯎ ꯍꯥꯏꯕꯗꯣ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯈꯪꯕ, ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯍꯥꯏꯕꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯌꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯗꯣꯛꯇꯔ ꯆꯠꯃꯤꯟꯅꯔꯒ ꯒꯨꯂꯤ ꯆꯥꯕꯗꯣ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯏꯃꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ, ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯏꯄꯥꯅ ꯐꯅꯕ ꯂꯣꯏꯅꯃꯛ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯩ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯀꯧꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡꯁꯨ ꯃꯁꯛ ꯈꯪꯅꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯤꯉꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯩꯅ ꯃꯈꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯃꯥꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯗꯦ, ꯅꯪꯒꯤ ꯆꯦꯟꯕꯗꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯃꯥ ꯂꯩꯔꯝꯅꯤ ꯍꯥꯏꯅ ꯀꯤꯖꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯁꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯗꯣ ꯃꯥꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯏ꯫ ꯃꯆꯦꯗꯨꯁꯨꯅꯦ ꯃꯥꯅ ꯑꯣꯠꯄꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯨꯝꯗꯣ ꯉꯟꯇꯥꯅ ꯄꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯀꯔꯝꯃꯥꯏꯅ ꯅꯨꯡꯁꯤꯔꯒ ꯂꯩꯔꯛꯏꯅꯣ? ꯑꯩꯅꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯉꯤ? ꯅꯣꯏꯒ ꯍꯧꯖꯤꯛ ꯇꯤꯟꯅꯔꯤꯕ ꯈꯪꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯕ ꯑꯣꯏꯔꯝꯂꯗꯤ ꯑꯩꯁꯨ ꯄꯥꯎꯁꯤꯡꯗꯣ ꯅꯣꯏꯗꯒꯤ ꯂꯧꯔꯒ ꯂꯩꯔꯝꯃꯣꯏꯗꯕ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯕꯨꯛꯀꯁꯨ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ꯫ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯥꯁꯦ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯁꯛꯁꯨ ꯐꯖꯕꯒ ꯏꯪ ꯇꯞꯄ ꯌꯥꯝꯅ ꯃꯥꯟꯕꯅꯦ꯫ ꯑꯗꯣ ꯃꯥꯅ ꯁꯨꯝꯅ ꯁꯥꯊꯤꯕ ꯇꯧꯔꯛꯏꯁꯦ ꯇꯣꯏꯅꯕꯨꯗꯤ ꯅꯠꯇꯦ, ꯑꯃꯨꯛ ꯍꯧꯕꯅꯤ꯫ ꯃꯥꯅꯒ ꯑꯗꯨꯝꯅ ꯍꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯀꯤꯗꯨꯅꯅꯦ ꯑꯩꯁꯦ ꯌꯨꯝꯗꯒ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯤ, ꯁꯥꯟꯅꯔꯝꯕꯒ ꯂꯣꯏꯅ ꯇꯣꯛꯄꯤꯅꯤ꯫ ꯃꯄꯥ ꯐꯥꯎꯕ ꯁꯥꯊꯤꯅ ꯐꯨꯕ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯈꯥꯝꯗꯣꯛꯄ ꯆꯠꯂꯨꯔꯕꯁꯨ ꯂꯩꯀꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯅ ꯌꯥꯟꯕ, ꯁꯥꯊꯤꯅ ꯐꯨꯕ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯅꯦ ꯏꯆꯦ, ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯃꯣꯏꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯕꯁꯦ ꯈꯥꯝꯗꯣꯛꯄ ꯑꯃꯠꯇ ꯆꯪꯅꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯁꯨ ꯈꯥꯝꯂꯨꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯡꯒ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅꯅꯦ ꯁꯪꯕꯟ ꯋꯥꯡꯅ ꯈꯥꯗꯨꯅ ꯂꯩꯅꯔꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯏꯆꯦ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯥꯒ ꯇꯤꯟꯅꯗꯕꯅꯤ, ꯃꯥꯒ ꯂꯣꯏꯅ ꯌꯥꯅꯗꯕꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯆꯪꯂꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯅꯦ ꯂꯣꯏꯅ ꯁꯤꯡꯗꯨꯅ ꯂꯩꯅꯕꯅꯤ꯫
ꯑꯗꯨꯒ ꯃꯥꯒ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯆꯦꯂꯨꯝꯕ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤꯅꯣ ꯃꯁꯛꯄꯨ ꯈꯪꯅꯤꯡꯉꯤꯅꯦ꯫ ꯌꯥꯝ ꯍꯩꯅꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯏꯆꯦꯕꯨ ꯈꯣꯏꯔꯝꯃꯤꯅꯦ꯫ ꯑꯁ ꯀꯤꯕꯨ ꯀꯤꯗ꯫ ꯑꯁꯨꯝꯅ ꯈꯪꯂꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯒꯨꯝꯕ ꯅꯨꯄꯥꯅꯒ ꯍꯥꯏꯔꯝꯃꯗꯤ ꯏꯆꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗꯕꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯅꯤ꯫ ꯑꯗꯣ ꯃꯣꯏꯒꯤ ꯃꯆꯦꯗꯨꯁꯨ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯑꯗꯨꯝ ꯈꯜꯂꯤ ꯆꯦꯟꯈꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ꯫ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯒꯤ ꯃꯆꯦꯗꯨꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯃꯌꯨꯝꯗ ꯂꯥꯛꯇꯕꯅꯤ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯆꯠꯇꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯣꯡꯈꯤꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯆꯩ ꯊꯤꯟꯕ ꯂꯥꯛꯄꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯉꯥꯎꯕꯗꯣ ꯍꯧꯔꯛꯇꯅ ꯃꯆꯦꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯒꯥꯏꯕ ꯄꯣꯔꯛꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯇꯨꯔꯦꯟꯗ ꯂꯣꯏꯅ ꯂꯪꯊꯈꯤꯕꯗꯒꯤ ꯃꯆꯦꯗꯣ ꯏꯀꯥꯏꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯦ ꯃꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇꯕꯅꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯆꯠꯄ ꯐꯪꯉꯝꯃꯣꯏ ꯏꯆꯦꯗꯨꯁꯨ꯫ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯗꯈꯤꯅꯥꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯄꯥꯗꯨꯅ ꯂꯩꯔꯒꯅꯦ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯑꯗꯨꯝ ꯄꯤꯁꯜꯂꯝꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯏꯆꯦ ꯂꯩꯕ ꯃꯇꯝꯗꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇ ꯂꯥꯛꯑꯝꯃꯣꯏꯅꯦ꯫ ꯑꯩꯅꯁꯨ ꯍꯣꯏ ꯂꯥꯛꯇꯦ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯨ ꯑꯃꯨꯛꯇꯕꯨ ꯆꯠꯇꯦ꯫ ꯑꯩꯅꯁꯨ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯟꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯑꯩꯅ ꯍꯪꯂꯨꯔꯕꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯃꯤ ꯍꯥꯏ꯫ ꯍꯣꯏ ꯗꯨꯀꯥꯟꯕꯨꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯝꯕꯅꯦ, ꯑꯗꯣ ꯃꯣꯏꯅꯅꯦ ꯏꯆꯦꯗ ꯍꯥꯏꯖꯜꯂꯤꯅꯦ, ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤꯅꯦ ꯃꯌꯨꯝꯗꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣ ꯌꯥꯗꯝꯅꯤ꯫ ꯑꯩꯁꯨ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯊꯟꯈꯛꯇ ꯇꯨ ꯆꯨꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ, ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯨꯔꯤꯕꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯪꯉꯤ ꯍꯥꯏꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯐꯥꯎ ꯈꯟꯖꯩ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯕꯨ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯏꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯥꯏꯅ ꯉꯥꯡꯅꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯄꯪꯈꯟꯇ ꯈꯟꯖꯜꯂꯛꯏ꯫ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯇꯨꯁꯨ ꯅꯣꯡꯃ ꯂꯥꯛꯏ, ꯑꯗꯨꯒ ꯗꯣꯛꯇꯔ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯅ ꯏꯃꯥꯈꯣꯏꯗ ꯑꯉꯥꯡꯗꯣ ꯄꯤꯔꯝꯂꯒ ꯗꯣꯛꯇꯔꯗꯒꯤ ꯍꯜꯂꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯏꯃꯥꯈꯣꯏꯗ ꯑꯃꯨꯛ ꯆꯪꯉꯛꯀꯗꯣꯏꯅꯤ ꯈꯟꯗꯨꯅ ꯑꯉꯥꯡꯗꯣ ꯄꯤꯔꯝꯗꯨꯅ ꯑꯩꯁꯨ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔꯗꯨ ꯈꯛꯇꯅꯤ ꯆꯠꯃꯤꯟꯅꯔꯤꯕ, ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯁꯣꯏꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯦ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯒ ꯆꯥꯒꯗꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤꯁꯤꯃꯗꯤ ꯄꯥꯕꯨꯡꯅ ꯊꯦꯝꯂꯣ, ꯑꯌꯨꯛꯀꯤ ꯍꯧꯖꯤꯛ ꯆꯥꯒꯗꯕꯁꯤꯃꯗꯤ ꯑꯩ ꯄꯤꯖꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯗꯣꯛꯇꯔ ꯁꯪ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯒꯨꯂꯤꯗꯣ ꯄꯤꯖꯩ꯫ ꯃꯥꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯅ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ, ꯅꯪꯁꯦ ꯀꯣꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ, ꯏꯇꯨ ꯑꯆꯥ, ꯂꯩꯀꯥꯏꯒꯤ ꯃꯤ, ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯄꯥ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯅꯤ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯣꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯉꯕꯗꯤ ꯒꯨꯂꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯆꯥꯎ, ꯑꯁꯤ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯌꯥꯅꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯞꯇꯨꯅ ꯊꯦꯝꯖꯕꯗꯒꯤ ꯃꯥꯁꯨ ꯒꯨꯂꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯥꯈꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯍꯥꯟꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯕꯁꯨ ꯇꯣꯏꯅ ꯂꯥꯛꯏ꯫ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯍꯥꯏꯗꯨꯅ ꯆꯠꯂꯦ, ꯒꯨꯂꯤꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤꯉꯩꯗ ꯁꯨꯅꯕ ꯄꯤꯖꯍꯧꯔꯒꯦ, ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯃꯨꯛ ꯍꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯈꯣꯏꯁꯨ ꯑꯉꯥꯡꯗꯣ ꯊꯂꯝꯃꯨ, ꯑꯗꯨꯒ ꯅꯪ ꯈꯛꯇ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯊꯥꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯠꯈꯤꯈ꯭ꯔꯕꯅꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯉꯥꯡꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯑꯉꯥꯡꯗꯨꯗꯤ ꯊꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯒꯨꯂꯤ ꯄꯤꯖꯔꯒ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯊꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯗꯤ ꯑꯩꯁꯤ ꯈꯛꯇꯅꯤ ꯈꯪꯂꯤꯕ, ꯃꯆꯥ ꯄꯣꯛꯑꯦ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯄꯥꯈꯣꯏꯗ ꯇꯧꯈꯤꯕ ꯃꯥꯅ ꯑꯉꯥꯡ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯥꯎꯗꯣꯔꯛꯄ ꯃꯇꯝꯗ, ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯤꯖꯔꯕꯁꯨ, ꯐꯥꯊꯔꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯁꯥꯅ ꯈꯪꯖꯗꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ꯫
ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯪꯂꯒ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯗ ꯆꯥꯡ ꯅꯥꯏꯅ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯨꯅ ꯆꯥꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯎꯅꯤꯡꯕ ꯃꯇꯧꯗꯣ ꯃꯇꯝꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯍꯧꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅ ꯀꯟꯊꯤ ꯊꯣꯛꯇꯨꯅ ꯑꯔꯩ ꯑꯔꯩꯕ ꯑꯄꯥꯏ ꯄꯣꯟꯅ ꯊꯥꯕ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯗ ꯆꯤꯛꯄꯗꯣ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯐꯖꯅ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯒꯨꯂꯤꯗꯣ ꯃꯇꯝ ꯈꯔꯒ ꯏꯕꯤꯌꯨ, ꯆꯥꯡ ナꯏꯅ ꯆꯥꯊꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯛꯑꯅꯤꯗ, ꯑꯗꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯆꯥꯊꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒꯨꯂꯤꯗꯣ ꯊꯥ 3 ꯑꯃꯒꯤꯒ ꯄꯨꯂꯞ ꯂꯩꯗꯨꯅ ꯄꯨꯔꯛꯏ꯫ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯤꯉꯩꯁꯤꯗ ꯄꯤꯖꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯒꯨꯂꯤꯁꯤꯡ ꯑꯗꯣ ꯐꯖꯅ ꯆꯥꯈꯤꯕꯗꯒꯤꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ, ꯏꯆꯥ, ꯃꯃꯥ ꯃꯄꯥ, ꯃꯆꯦ ꯂꯣꯏꯅꯃꯛ ꯈꯪꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯦ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫